थोंबदो सिगा लेरे मयामदो थरो थोंबा सिगा लेरे अदगी सिदना जोंचाक मेपदो लेरे अद मयाम मई वीडियो से ngasi की ओइनदी मतंग ngasi बाजार चलते सब्जी हाइना सब्जी लौरा का मयाम बाजार सब्जी nang makukulay गाड़ी मर्दन सारे ले गंडा गुरे मलाया kung चला सुने नुंगाय बने वॉकिंग होइना चपदि नुंगाय बा से आदा चला मिने वॉकिंग होइना बाजार अमुक यौसले बाजार यौसले बाजार जिदि नंबर गमदबा मान येंगे गंग चलागा बाजार जवानी Yongchak leina ba ui yongchak yon ba ma le yongchak lau thi ke खामा मगे na ko khara ti helo mi yam le tama ni ngasi ai kumura cái yam yo le ngasi di chande ni na sai sai cái thằng này thằng ấy cũng gì cái hành video nó mới थरोई ये थरोई जो ले थरोई आधा 1.5 किलो दो 2 किलो का नहीं, इतना सा 1 किलो होगा क्या होगा? 2 किलो नहीं दे ज़्यादा नहीं खाएगा ना 1.5 किलो 80 टका दी हाँ 5 टका बेची दी पर 80 टका बिक्री होती है अलग आसी दी किलो तो हमको है ने किलो तो हमको थोड़ा निंगा भी नहीं ये तू दांगर तो नहीं दी मशरूम तो किमान कुआ 50 चलो ना यार करो ले एक बच्चे को ना तो दे ये मशरूम ही हो लेने से ले रहे ठीक है फगदरा ये तो गीला गीला क्यों है बहुत गीला ये तो गीला ना हो ये तो पानी जराते हो ना हाँ पानी जराते हो ना मतलब दे बा ये तो कि मारे से लोग गए नहीं से मुद्रा है बा 50 ये कौन करो थोड़ा कम लगाओ थोड़ा ये कम ना हो 80 टका है 70 कर मोरक से जंग है ये लेतरा एक कौन सा 20 टका क्या की तो जंग है ये जे पे जंग है ये जे पे अच्छी ना करम बनो चांग की से सी वाला लगे ना जोंखो सी ना कया ले जोंचाक ना कया sama जोंचाक सुसा मा जोंचाक से आप हवले इतरा बा हाँ आप हवले इतरा बो बाजार दे हले से से ने हंगाम देखिए से ने पुंदोन किलो द सामा से सुयो में कप लो रे ये मशरूम से लो रे मोरक को सिंगा से सिम को लुपा चाम द लो रे देखिए सेम जो लो रे से सिम लुपा yang खैदा देखिए जोंचाक सिने जोंखोट सिने जोंखोट देखिए ना सिने थरोई थरोई से ले रे को चाहिए या लोरो ट्रेन सीधी
ꯊꯔꯣꯏꯁꯦ ꯊꯣꯡꯉꯒꯦ ꯉꯁꯤ ꯑꯌꯥ ꯁꯤꯒꯤ ꯑꯆꯧꯕꯁꯦ ꯍꯥꯞꯄꯛꯀꯅꯨ ꯍꯥꯏꯅ ꯍꯥꯞꯄꯛꯑꯦꯅꯦ ꯁꯤ ꯇꯟꯈ꯭ꯔꯦ ꯇꯨꯀꯠꯆꯔꯦ ꯊꯔꯣꯏ ꯑꯆꯧꯕꯤ ꯄꯣꯛꯆꯥꯎꯕꯤꯗꯣ ꯊꯔꯣꯏꯁꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯊꯣꯡꯅꯕꯒꯤ ꯀꯛꯑꯒꯦ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯌꯦꯡꯍꯜꯂꯛꯀꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯗꯨꯀꯥꯟ ꯌꯧꯔꯛꯑꯦ ꯊꯥꯗꯣꯛꯑꯒ ꯂꯥꯛꯑꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯁꯇꯃꯔ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯀꯧꯔꯛꯄꯒꯤ ꯑꯩ ꯆꯦꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯈꯪꯗꯦ ꯍꯟꯗꯛ ꯈꯔꯗꯤꯁꯦ ꯑꯩ ꯂꯥꯏꯚ ꯊꯥꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯗꯨꯀꯥꯟꯁꯦ ꯄꯣꯠꯁꯨ ꯈꯔ ꯍꯥꯡꯉꯦꯕꯀꯣ ꯑꯗꯨꯏꯗꯨꯒꯤ ꯄꯣꯠꯁꯨ ꯂꯥꯛꯇꯣꯔꯕ ꯑꯗꯨꯏꯗꯨꯅ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯊꯥꯕ ꯑꯦꯜꯕꯤꯒꯁꯦ ꯌꯥꯝ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯈꯔ ꯄꯣꯊꯥꯔꯒꯦ ꯈꯔꯅꯤ ꯄꯣꯊꯥꯔꯛꯑꯅꯤ ꯑꯩ ꯗꯨꯀꯥꯟꯁꯦ ꯈꯪꯗꯦ ꯁꯤꯟꯒꯦ ꯍꯥꯏꯅꯁꯨ ꯇꯧꯔꯤ ꯑꯃ ꯑꯗꯨꯒꯤꯅꯦ ꯊꯕꯛ ꯈꯔ ꯀꯜꯂꯤꯑꯕ ꯑꯩ ꯑꯌꯨꯛ ꯑꯌꯨꯛꯁꯦ ꯍꯥꯡꯗꯕꯅꯦꯕꯀꯣ ꯗꯨꯀꯥꯟ ꯑꯗꯣ ꯉꯁꯤꯗꯤ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯥꯡꯉꯕꯅꯤꯅ ꯑꯩ ꯗꯨꯀꯥꯟꯁꯦ ꯑꯃꯨꯛꯇꯪ ꯁꯤꯠꯆꯟ ꯈꯣꯝꯖꯟꯅ ꯂꯣꯏꯁꯟꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯕ꯭ꯂꯣꯛ ꯑꯣꯏꯔꯦ ꯑꯩꯅ ꯑꯒꯔꯕꯇꯤ ꯂꯩꯒꯦ ꯁꯤꯗ ꯑꯗꯣ ꯑꯝꯇꯪ ꯑꯩ ꯋꯥꯏ ꯁꯤꯠꯆꯟ ꯈꯣꯠꯆꯟꯅ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯀꯩꯅꯣꯗꯤ ꯋꯥꯏ ꯁꯤꯠꯆꯜꯂꯒ ꯑꯗꯒꯤ ꯙꯨꯞ ꯊꯥꯗꯣꯏꯅꯦꯕ ꯑꯗꯒꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯜꯂꯒ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤ ꯆꯥꯛ ꯊꯣꯡꯉꯨꯗꯣꯏꯅꯤ ꯑꯗꯨꯅꯤ ꯊꯕꯛꯁꯦ ꯌꯥꯝ ꯀꯜꯂꯦꯅꯦ ꯑꯩ ꯉꯝꯖꯗꯦ ꯑꯗꯨꯅꯤ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟꯁꯦ ꯀꯜꯂꯦꯕ ꯁꯤꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯄꯨꯔꯥ ꯇꯧꯔꯤꯅꯤꯗꯣ ꯃꯌꯥꯝ ꯑꯩ ꯗꯨꯀꯥꯟꯒꯤ ꯙꯨꯞ ꯀꯠꯄ ꯂꯣꯏꯔꯦ ꯙꯨꯞ ꯀꯠꯄ ꯂꯣꯏꯅꯅꯦ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤꯁꯨꯅꯦ ꯍꯥꯡꯖꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯄꯣꯠ ꯆꯩꯁꯤ ꯈꯔ ꯂꯧꯊꯔꯛꯑꯅꯤ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯀꯜꯂꯅꯤ ꯍꯧꯖꯤꯛ ꯑꯗꯨꯏꯗꯨꯒꯤꯅꯦ ꯑꯩꯅ ꯚꯣꯏꯁ ꯍꯥꯞꯄꯤꯁꯦ ꯀꯩꯅꯣꯔꯥ ꯏꯁꯩ ꯊꯥꯔꯦꯕ ꯃꯣꯏ ꯊꯤꯌꯦꯇꯔ ꯇꯧꯕꯒꯤ ꯑꯗꯨꯏꯗꯨꯅ ꯏꯁꯩ ꯉꯔꯪ ꯉꯔꯪ ꯂꯥꯎꯕꯗꯨꯗꯤ ꯑꯩꯅ ꯊꯜꯂꯒ ꯇꯧꯔꯤꯕ ꯑꯗꯨ ꯁꯦꯡꯗꯣꯛꯏꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯁꯦꯡꯗꯣꯛꯑꯦ ꯑꯗꯨꯅꯤ ꯃꯌꯥꯝꯗꯨ ꯁꯤ ꯀꯣꯇꯦꯛ ꯀꯣꯔꯥꯡ ꯑꯗꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦꯕꯀꯣ ꯌꯥꯝꯅ ꯑꯗꯒꯤ ꯁꯤꯒ ꯑꯩꯈꯣꯏ ꯂꯤꯛ ꯂꯨꯀꯨꯟ ꯀꯩꯀꯥ ꯂꯣꯏ ꯐꯪꯒꯅꯤꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯆꯟꯗꯣꯟꯗꯨ ꯐꯦꯕ꯭ꯔꯤꯛ ꯆꯟꯗꯣꯟꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯄꯥꯝꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯂꯧꯕꯤꯌꯨ ꯌꯥꯅꯤ ꯑꯗꯒꯤ ꯐꯦꯕ꯭ꯔꯤꯛ ꯈꯤꯇꯁꯨ ꯅꯠꯇꯦ ꯆꯟꯗꯣꯟ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯇꯨꯝ ꯃꯇꯨꯝ ꯆꯟꯗꯣꯟꯗꯣ ꯑꯗ ꯁꯤꯁꯦ ꯑꯃꯁꯨ ꯂꯩ ꯀꯣꯄꯤ ꯆꯟꯗꯣꯟꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯁꯦ ꯑꯁꯤꯁꯨ ꯂꯩ ꯃꯌꯥꯝ ꯁꯤꯅ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦꯕꯀꯣ ꯑꯁꯤꯅ ꯀꯦꯖꯤ ꯃꯈꯥꯏꯗꯒꯤ ꯈꯤꯇꯪꯗꯤ ꯍꯦꯟꯕꯀꯣ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯒꯦꯔꯥ ꯁꯤꯁꯤꯅ ꯀꯦꯖꯤ ꯃꯈꯥꯏꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯂꯩ ꯑꯒꯔꯕꯇꯤꯁꯦ loina sena keji makhani se sena keji ada thamidani se keji makhani tani manam nusi so yawi number so yawi ate se sena se gi kan se ngap to gna manam nambi ne ko manam yaw ba ade gi se gna kana mana adu manam yaw da mathau tai hare ne se so ina tum lawu ba adu ko ka mi tharoi ka mi se gi da alu leire alu su ko na phutte na ina phutre ade gi se ga leire machan ne tharoi thonga ge na ko tharoi su ka mi ai ये फटिगोम खरा इन जनम रत हौबदा अदु हेले जनम खरा हेले फटिगोम की तत लाउना हसी को बाजार फंगते अदु दा हेले चाक से ना मीट लगे आलू तगा हेले रे चनम गा तिलौगा टमाटर गा दे मोरोक से ने मोरोक पे आकनो सिबो मोरोक निपान से अमे पगी खरा कन कोई मोगन चा दे को अमेट पगी खरा गा कनेगा कनो की खरा गा थोड़ी थोड़ी की खरा गा टमाटर से हापनी मैं टमाटर हापना ब्रो थोड़ी हापी से अदो आलू से काम थोड़ी काम लेगा लेने बहुत चामद्री से चामनी गाड़ी से लौरगा थानी थोड़ा थोड़ा थुंजा पंगारी सुन थाकनी से तुंगारी सिने तुंगारी कौन तौरनी थाक्तनी मैं
ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯁꯦ ꯉꯥꯟꯕꯗ ꯊꯥꯛꯀꯅꯤ ꯂꯧꯔꯒ ꯑꯗꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯌꯣꯡꯆꯥꯛꯁꯤꯁꯨ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯂꯧꯔꯛꯄꯗꯨꯅꯤ ꯑꯂꯨꯁꯦ ꯐꯨꯠꯅꯕꯒꯤ ꯍꯥꯞꯆꯤꯜꯂꯒꯦ ꯑꯩ ꯑꯂꯨꯅꯦ ꯀꯩꯅꯣꯒ ꯐꯨꯠꯇꯦꯕ ꯍꯧꯖꯤꯛ ꯀꯩꯅꯣꯁꯤꯒ ꯊꯔꯣꯏꯁꯤꯒ ꯐꯨꯠꯇꯦ ꯇꯜꯂꯦꯅ ꯑꯗ ꯑꯂꯨꯁꯦ ꯍꯥꯞꯆꯤꯜꯂꯦ ꯇꯣꯉꯥꯟ ꯂꯣꯏꯔꯦ ꯊꯔꯣꯏꯁꯦ ꯍꯥꯟꯅ ꯉꯧꯊꯣꯛꯏꯅꯤ ꯁꯤꯗ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯉꯧꯔꯤꯅꯤ ꯑꯁꯤꯒꯤ ꯃꯍꯤꯁꯦ ꯌꯥꯎꯔꯤꯁꯦ ꯀꯪꯕ ꯂꯣꯏꯔꯛꯄꯗ ꯊꯔꯣꯏꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯊꯥꯎ ꯉꯧꯔꯒ ꯁꯣꯛ ꯇꯧꯗꯣꯏꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯗꯅ ꯂꯩꯔꯦ ꯃꯣꯔꯣꯛꯅꯦ ꯉꯥꯔꯤ ꯀꯩꯀꯥ ꯉꯥꯟꯈꯤꯕꯗꯣ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤ ꯀꯩꯀꯥ ꯉꯥꯟꯈꯤꯕꯗꯣ ꯑꯗꯨ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯁꯤꯁꯦ ꯇꯈꯥꯏꯅ ꯏꯔꯣꯜꯂꯒꯦ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯀꯪꯁꯤꯜꯂꯦ ꯑꯗꯩꯗꯤ ꯃꯥ ꯊꯥꯡꯊꯔꯅꯤ ꯊꯥꯡꯊꯔꯒ ꯑꯩ ꯑꯇꯣꯞꯄ ꯈꯥꯡ ꯑꯃꯗ ꯁꯣꯛ ꯇꯧꯔꯒꯦ ꯊꯨꯝ ꯌꯥꯎꯕꯗꯅꯅꯦ ꯃꯈꯥꯁꯦ ꯉꯧꯁꯜꯂꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯏꯔꯣꯟꯕꯁꯦ ꯍꯩꯖꯤꯜꯂꯒ ꯑꯗꯩꯗꯨꯗ ꯃꯤꯂꯥꯏꯔꯒꯦ ꯑꯗꯩꯗꯨꯗ ꯃꯤꯂꯥꯏꯔꯒꯦ ꯃꯌꯥꯝ ꯃꯤꯂꯥꯏꯔꯦ ꯑꯩ ꯃꯁꯥꯂꯥ ꯍꯥꯞꯄꯦ ꯃꯁꯥꯂꯥꯁꯦ ꯉꯧꯈꯤꯅꯤ ꯇꯃꯥꯇꯔ ꯀꯩꯀꯥ ꯇꯧꯔꯒ ꯉꯧꯈꯤꯅꯤ ꯋꯥꯠꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯦ ꯈꯥꯡ ꯁꯥꯔꯦ ꯇꯦꯖꯄꯇꯥ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯒꯦ ꯃꯩꯁꯦ ꯈꯔ ꯄꯥꯁꯄꯣꯔꯟ ꯍꯥꯞꯆꯤꯜꯂꯦ ꯃꯥꯒꯤ ꯁꯦꯒꯤ ꯃꯆꯜ ꯃꯌꯥꯝꯁꯦ ꯍꯥꯞꯆꯤꯜꯂꯛꯑꯒꯦ ꯇꯤꯜꯍꯧꯒꯁꯦ ꯍꯥꯟꯅ ꯍꯥꯞꯄꯛꯑꯒꯦ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯉꯧꯒꯦꯕ ꯇꯤꯜꯍꯧꯒ ꯇꯤꯜꯍꯧꯁꯦ ꯈꯔ ꯃꯨꯜꯍꯟꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯖꯅꯝꯒ ꯀꯩꯅꯣꯒ ꯍꯥꯞꯄꯦ ꯆꯅꯝ ꯑꯁꯨꯕꯒ ꯑꯗꯩꯗꯤ ꯑꯃꯨꯛ ꯇꯃꯥꯇꯔ ꯍꯥꯞꯇꯣꯏꯅꯤ ꯃꯌꯥꯝꯒꯤ ꯈꯨꯊꯣꯡꯒ ꯑꯩꯒ ꯃꯥꯟꯅꯗꯕꯗꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯕꯨꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯑꯩꯁꯨ ꯍꯩꯁꯨ ꯍꯩꯇꯦꯕꯀꯣ ꯌꯥꯝꯅ ꯊꯣꯡꯕꯁꯦ ꯍꯩꯖꯟꯗꯦꯕ ꯍꯩꯕ ꯋꯥꯠꯂꯤꯕ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯉꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯃꯥꯟꯅꯩ ꯃꯥꯟꯅꯗꯦ ꯆꯅꯝꯁꯤ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯇꯤꯜꯍꯧꯁꯤ ꯃꯨꯜꯂꯛꯑꯦ ꯆꯅꯝꯒ ꯁꯤꯡꯒ ꯁꯨꯔꯤꯅꯦꯕ ꯑꯗꯒꯤ ꯁꯤꯗꯅ ꯖꯦꯅꯝ ꯂꯩꯔꯦ ꯖꯦꯅꯝꯁꯤꯁꯨ ꯍꯥꯞꯄꯒꯦ मैं टमाटर को हंचल लगे कुछ हंचल लगे खबे ना आते हैं तो बड़ी से थोड़ा हाथ हाथ धोते हैं अब कोई चाहते दुकान पे हलाओ तो ये को तो मतलब चलने लगा हंचल लगे सीधा मैं हल्दी चमच अनि मोरग चमच अमा अभी मोरग हाथनी जीरा चमच अभी हाथे मसला नम्रसु हाथनी फटिगोंग लगे आने हाथगे हंगरपेदुगा यारे ही थरोय हाचलगे थरोय से हाचलगे इधरगे सिगी cái làm nóng lần này thì nó sôi thì ra một đường sát nó sôi thì mình miệng nó đi chỉ có cái này sẽ một sôi cái hình sôi cái hình dáng nét sôi thì người ta sẽ một sôi rồi cái mẹ mấy sẽ khai dạng nhắn tàu đấy cái này thì này ấy thiê nghe có phải giá làm gì ở đây bậc khang để sau đấy phải cho nó thay sẽ sẽ cái này để cái nào đó mình chặt miệt kén thì nó sẽ hawai mà tôi nên hawai mà tôi sẽ cái khi đợi cái này thì quỳ để bậc con đâu được qua tôi này nó sẽ cái miệt là cái gì mà
ꯃꯁꯤꯒ ꯋꯥꯐꯗꯤꯒꯣꯝꯒ ꯙꯅꯤꯌꯥꯒ ꯂꯩꯔꯦ ꯁꯤ ꯊꯥꯛꯅꯕꯒꯤꯅꯤ ꯃꯌꯥꯝ ꯃꯨꯊꯠꯄꯖꯥꯔꯛꯑꯦ ꯀꯤꯂꯣ ꯈꯔ ꯃꯌꯥꯝ ꯁꯤꯁꯦ ꯃꯨꯊꯠꯂꯒꯦ ꯍꯧꯖꯤꯛ ꯃꯨꯊꯠꯂꯦ ꯋꯥꯐꯗꯤꯒꯣꯝꯒ ꯙꯅꯤꯌꯥꯒꯁꯦ ꯆꯥꯏꯁꯜꯂꯦ ꯍꯥꯎꯕ ꯍꯥꯎꯗꯕꯗꯤ ꯂꯛꯁꯃꯤ ꯏꯃꯥꯅ ꯈꯪꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯃꯨꯛꯕꯥꯡꯒꯁꯦ ꯇꯧꯖꯅꯤꯡꯕꯅꯦꯕꯀꯣ ꯁꯤꯁꯦꯅ ꯑꯗꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯇꯧꯔꯔꯣꯏ ꯊꯣꯡꯕꯗꯣ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝꯗꯣ ꯊꯔꯣꯏ ꯊꯣꯡꯕ ꯁꯤꯒ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗꯅ ꯌꯣꯡꯆꯥꯛ ꯃꯦꯠꯄꯗꯣ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯜꯂꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯕꯦꯝꯆꯥ ꯃꯩꯇꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯄ꯭ꯂꯤꯖ 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 ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ